Security the Nomai Kapsilakhre Addl Additional SP yaona ani sokle. Arambai Tengol ge fighting commander kanan phake bagi mayokta sathariba bangi manungda tera sapam laikai da sakhangdaba mi amana security tamna nomai ron kya Kapsilakhre ban sagatpa singla nung thumjilakpada Manipur police ki MPS officer ama yauna person ani sokle haidi Fresh na phangma pau ge matungina thasigi tareta CBI na Arambai Tengol ge member asem kanan phake bagi mayokta kaukiba numit tarani ge ban manung ngarang NS37 ki tera sapam laikai mapada protesters singna lambi thingbagi khongjang sanction ke lambi asida Manipur ki security advisor su lakadaba oibana maphamatu da deploy tawriba CRPF ki kangbuna roadblock singa do sengdo ke roadblock sengdokpa hek loislakpa nungtel pung ani makharom tarakpada protesters singi maikaidagi nung thomjilakhi amasung nauri kapsilakhi miyam adubu tanthuknaba security ki maikaidagi tear gas cell kya kapkhi chairaktuda maphamada da lairamba sakhangdaba nupa amana CRPF tamna nombai ron manga tru kapsilakhi haide Thaudu adugi matungda security force ki maikaidagi senaba sing adu fanaba maphamadu da operation sathanaba hona ke adubu laikai adugi miyamna akana mongda athingma pirakpa amadi security force singa wari sanaraba matungda yanaba porakpadagi thaudu adu da cherariba misa adu security da sinaragani habagi thajaba pirakpadagi irang adu hanthake Security ki maikaidagi mafam adugi akoibada ahenba section tharang lokhatpaga loinana makha tana thohaningdaba thodok thoktana bamikop na hom singna leiri haidi thodo adu da senariba mi adu numidang athengba phawbudi security da sinakhibu paw phangkhide banna sigi sarok amoina ngarang Bisnupur district ki Nabol Bazar Thongkhongda district asigi SP na lusungba police team amana lakpada ban sagatpa singna lambi thingduna sarhan khide police team aduna lambi thinglibadu thadok naba wari sanabada yanaba poraktabadagi nakalani ki marakta ungkhana khe nakalani da yanaba poraknaba honaringaida khogjanga da yaramba singna police tamna nung thumjilakhi amasung nauri kapsilakhi hairi miyam adu control tawna bohanabada police ki maikaidagi tear gas cell ke akapkhi thaudo adu da Bisnupur district ki additional SP nung na panbada ki sokhe ma ki person amasu kokta nung na pandagi phibam thin sokhe thodo aduga mari leirana Nambol PS ta case ama lokhatkhre haidi amaronda Arambai Tengol headquarters ki fighting commander Asem Kanan Jai ni putretpu CBI na maral ke apisinduna faki bagi mayokta numit tarani ki kaukiba ban ngarang nini shuba numita su Thobal district ki tongan mafam singda ban sagatpa singna lambi thingbagi thabak sathake Pawasin High National Highway 102 Imphal More lambi ki khangbok melagram mapa Babu Bazar amati Waithauda masing yamlaba miyam tholaktuna lambi thingki amadi Yaripok kaithal gi akoibada su miyamna tholaktuna lambi thingbagi thabak sathake nakalamromda 18 na makhoi ki tengoloi sing phajin khiba yaningdaba phongdoktuna kaukhiba numit tarani ki general strike hogaladuna Thobal district ki Yaripok ki kaithal phauduna chaliba lambi kayada Laibak paisinduna lambi thinglaba adu kothukhtuna police amati BSF na JCB puduna lakpada miyamga akana mongda mungnarakpadagi laibak kothokpa ngamdana hankhre miyam tankhaina pa security force na tear gas rubber bullet smoke bomb kaya kapkhre press na phongba pawda ngarang nungthil Yaripok police amati PS asida lairiba BSF yawnga lambi da laibak thonjinduna thinglibadu pothoknaba JCB puduna lakpada general strike sagotuna lairiba miyamga akana mongda nungna thomba nauri kapa yauna mungnarakpadagi security force na sumiyam adubu tankhainaba smoke bomb rubber bullet amadi tear gas kya kapkhi haidi Security na mo bong kapsilakpada imung amada tasenduna mai chalamgadore Arambai Tengol gi Asem Kanan CBI na phake babu yaninda phongdoktuna miyamna changsilakdaba khongjanggi saruk ama oina ngarang numina Imphal East district ki DC road ta kongpal tok khonangkhong amadi wakhan singba phamsingda miyamna akana mongda protest athake miyamgi ihau khongjang adu namthanaba honabada security force ki maikaidagi smoke bomb kablakpada imung amada tasenduna mai chalamgadabadagi miyamna khudakta kalhore hairi miyamgi khongjang adu kansilakpada ki security force na porompat DC road manakta thingna bohanabada tear gas smoke bomb amadi mok bomb na singba kya kapkhre hairi protester singna security tamna nunglangba amadi nauri kapsinbagi thabak sathake security force ki maikaidagi protester singbu control tawnaba honabada nongbai round kya su blank prayer tawki security force singna kablakpa smoke bomb ama kongpal khetru lekai iran pham thongkhong manakta leiba laitan them romi meitei koba amagi yum thakta tasinke smoke bomb aduna yum kobliba jinga phawraga imungda tasinbadagi imung adugi phamungda taaduna mai chalaki haidi matam aduda mi tumduna lainaringai dani adubu laibak phawbadi mai chakpa aduda aso open amata yaukhide khudakta mayam changduna chakliba mai adu muthatpadagi khudong thiba thohaudre haidi ngasi numidang wairam pung manga phawbaki manungda lengak semba ngamdrabadi MLA sing mayum ut olhangani haina patmona phongdokre
Manipur anauba lenga ama semnabagi MLA masing suna leirabusu haujuk phawba anauba lenga ama semba ngamdana leiriba sibo Moirang lekai ki kuntraga umdogi ima ibel apunba amadi Moirang kendra apunba mena paibi lobna yamna kanna yaningdaba phongdokpaga loinana mapanda chatkiba MLA khudimak Manipur da halaklaga June 10 gi numidawana pung 3 phawbugi manungda anauba lenga ama semgadabani masida semdaba tarabadi MLA sing Manipur da khongul taba yaroi loinana MLA gi mayum ud olhangani hairi wafam ase Moirang lekai 33 gi ima ibel apunba amadi Moirang apunba mena paibi ima lob mongkil Moirang gi lusungbi ama oiribi patmo konjengomna phongdokhibani mahal makata na phongdokhibada hauzik MLA sing masoi amadi tokhai taduna leibagi matam nate MLA sing amata oina punsenduna iramda Manipur mai sakliba sikangadabani maduna trabadi MLA khudimak Manipur da khongul taba yaroi ngasi numidang waram pung 3 phawbugi manungda anauba lenga ama semdaba tarabadi MLA sing gi yum ud ongani haidi maira paibi gi lusungbi ima aduna makata na phongdokhibada arambai tengkol gi miyoi sing phajindun leiriba se condition amta yaudana athuba matamda thadokadabani miyamna taliba dabi ase thabak oina pangthoktoba tarabadi ima ibel singna Moirang praja miyamga amata oina akanba khongjeng sangsen haiki amaromda pawse sina phoma pawgi matungina de mathakta paleba wafam sing ase social media da phongdok lubagi da Moirang apunba maira paibi ima lop mongkil gi lusungbi oribesi police na phanabagi thibo humbagi thabak sathakre hairi Arambai Tengol Gamari Lena de Haina Pondorokre, Arambai Tengol GSQ ki control room operator license Robasana Kuyak Pidun Tadropa Serolamada, Tera Sapam Director Security Force no my Kapsilakhre Haina Tauri Basida, Arambai Tengol ga Hiramamata the Mari Lena de, Arambai Tengol the Democratic with a Sang Silva Konsanga Seda, Arambai Tengol Bulana Ohana Bohana Rapane, Mosimak Libak Tibani, Makatana Suna Tawigano, Loinana Gari to Gaivan Sing Basing Taudana Democratic among the Puna Kongjang Sang Sin Minasi, Aduga, Arambai Tengol na MLA mayam kaukibasu leite haina phongdorakhi 18 na wasak laukraba MLA singdagi kari asa tauningai leiribagi haina Kuki MLA Paulilan Hakim na phongdorakre Arambai Tengol gi fighting commander Asem Kanan Fakibaga Marilenan operation amasung ruling haiba wafam thadoklaga MLA kunga mangana Manipur gi governor unakiba adubu karem naraduna BJP gi MLA Paulilan Hakim na Kanglada 18 na wasak laukraba MLA sing asidagi kari asa tauningai leiribagi haina phongdokre moroina tampaki MLA sing na nomaijing namita Manipur gi governor Arjun Kumar Bala unarurbu matung paumi singda paudambagi video adu uladuna Saikot AC dagi kaba BJP gi MLA Paulilan Hakim na wafam adu phongdorakpada hauzik ungkhatna diba kanglop ani yauna tongan ba maikai dagi akan wafam kaya su thamnarakle Wung Tangkhul region na popi thabagi mayokta setna leble NSCN gi Wung Tangkhul region WTR na Ukhul amasung Kamjong district ki mafam amata da illegal oiba popi thabagi thabak sathaba yaroi haina amuk hana phongdorakle WTR gi Central Administrative Officer na mamang sahi gi April 10 da thokiba order amada region asina koleba mafam singda illegal popi thabagi kanagumba amata na hiram amata da chanaba yaroi haikibadu ngasi amuk hana chesile haina phongdorakle order sigi matungina popi thaba singdagi makhal amata tax laudana ba kana mongda yengsile amasung masi tawhandana bahonadi karigomba popi tharamba thengnarabadi madu illegal ni haina lawgani atingba si khudaktagi chanare popi thaba thingbagi order asibu indaba kudimak masana yana maral thangjinjare haina lawbaga loinana matik chaba akanba action lawkhatkani haidi NIA na susanariba Kuki militant ahum phakre Kuki militant ahum phakhiba sina Kuki militant singna sugi ground rule thugai rehaba mayek sengna haina phongdokre haukiba chahi 2024 ki January da Mori da leba Manipur police ki outpost da attack sathaduna person ane hat ki ba thodok aduga mari lena National Investigation Agency NIA na India lenga ka suspension of operation su ge khoyek pinari ba Kuki militant kadar ani phare NIA na thadrupu serolamada NIA na pharaba kadar adu India lenga ka su agreement khuyek pinaduna lairiba Kuki National Army KN ki kadar singni hairi su agreement ki matungina hairiba kadar sing adu makhoi ki designated camp sing da lengdana laigadabani haukiba sahi 2023 ki May 3 da ki thogluba irang asigi manungda Kuki militant organization singna su ki ground rule thugaiba hantak ki asi tharaga anirak sure hairi KN ki kadar kamgin thang gangte amadi Susarpur district village volunteer hentin thang ki gen alliance angniyo ki gen thasigi tarukta Imphal da ki phaki bani hairi hairiba mioi ani asi More da leba police outpost da attack sathaduna police person ani hat ki ba thodok aduda yamna sauna senaba mioi singni haida khangbangam le haina NIA gi sero asina hairi thodok asigi matangda maroina jenadi ba NIA na pharaba thamlen mate Tenopol district tagi ni mahana attack si sathabada mapungona plan tawduna hairiba Kuki militant organization singi kadar singa sina attack adu sathakibani haiba khangbangam le nakala maromda Manipur da tholiba irang asida India lenga khuyek pinariba Kuki
militant sugi ground rule thugaiduna Manipur ki crisis asibu hena pakthuk chawthokna bohonabada natna hojik thokliba crisis asi warosin purana bohonabada Kuki gi leiriba MLA singna hariba Kuki militant organization singa wari sanaduna loroko phireb aduna oigani haina su separate administration gi demand tawliba Kuki legislature singi maikaidegi phongdokna khipasu laikhrabane Kuki su group singa home affairs ko wari sanakre suspension of operation su the labor Kuki arm group singilu singba singa government of India gi interlocutor AK Miswan Lusingba Ministry of Home Affairs ke officer singa ngarang Guwahati da wari sanakre Kuki arm group singi umbrella body oiriba UPF amasung KNO da yauriba Kuki arm group singilu singba singa Government of India ki interlocutor AK Miswan Lusingba Ministry of Home Affairs ki officer singa wari sanaki badugi matang da kari hiramda wari sanaki bagi habagi pau sabsaba pau dik phangba ngamkhide adu moinamak thajabe aba pau gi lekhunamana phongdok Pugi matungina de kumza 2023 gi February 28 ta matam loi khaba sugi matam sangtokpa makhatana suda lairiba singa political dialogue sathaba amadi kadar singi pifam thokpa senpham na chingba pitokpa gi matang da wari sanaramba yai hairi panba yabade Assam da operate tawba Kuki jo UG group mari gi lusingba singa Assam government gi officer singa numit kharani gi mamangda Guwahati da wari sanakhiba galuinana state adu da chan aduna lakpa suspension of operation ta taruk sangtokpa da yana khrabani Manipur da operate tawba Kuki UG group kun henbagi tongan ba body ani na yana duna sanarakiba suspension of operation dagi Manipur government na handokiba galoinana center ga sanaduna lakiba suspension of operation gi matang dadi hojik phawba sangdoktrabasu hana lairiba phibam da lairibani